Manipuri Wari Pambi Senena Tabiriba Pumnamakpu Taramna Uksari Ngasi Amuk Manipuri Fungawari Amamuk Miam the Kudol Tamzari Fungawari Asigi Maming Lukrabi Matsa Laphu Maton Haibasini Fungawari Se Amuk Taminarasi Lukrabi Amagi Masak Matau Fazaraba Wang Sauraba Matsanupa Ama Lerami Mahaki Maming di Laphu Maton haina kawi mama lukrabina mabu sauna bayoki mana sauraba matamda ibungo nangi napana nangi hona zamana nangi naran talu haina mama na taki wa se tarabada Laphu Matona khoi ama puraga torenda khoi sopa satki lai gi nongdamna thambal ama khoi aduda thurare mana thambal do puduna mayumda lai Ima aina khoi chop lubabu nga di thudene thambal ama thuye mase yengbiu haidna mamage makutta thambal do piki ibungo thambal se ningthauda katlusi masidi sanagi thambal ni haiduna mamana thambal do ningthauda katki ningthauna mana porakliba thambal asigi mapambi porau haiki ngasi dagina numit humni asigi manungda natrabadi Laibak sigi wang madanama na sa tanthokani haina akan ba yathang se ningthauna tauki thunamak nupi se mayumda halaklaga ibungo nangna porakliba thambal do ngasi dagina numit humni gi manungda thambal gi mapambi piu natrabadi laibaki wang mada tanthokani haina ningthauna haire i mama gi wa se tabada ima ai satlage isor ningbiramu Hairam laga Laphu Matol sanagi thambal adugi mapambi thiba satkre turel aduna sentharakliba mamang pangna adum satki khara thapna asum lakpadagi ningthaugi masanupi Sabiraima haina kaubi ama magi mata mayamga pukri amagi mapanda irujaduna lairamba thengnare Laphu Matona prap lakpada ningthaugi masanupina asida satliba nipa se Mangonda ai leiragadabani natrabadi ai yaroi haiduna mata mayamda haiki nupi masa mayamduna khudakta Laphu Matonbu phari hai bungo ningthaugi masanupina nangi seba taujarage haidine asi haiduna makhoi mayamna Laphu Matonbu konungda pusinkhre ningthauna hairi karino mi u nakhoina phadru poraklibase kaina mayamduna khumlai Pabung Maharaj Nasaibe manamagi mapuroiba oigani faw haidana fawani wa setabada ningthauna fare isana pamlabani haiduna dan taukhre masigi matungda mahakna nganu raima kaubi ningthaugi atopa masanupi amasu luhongduna laure madugi matungda Laphu Matona hai ibema nang se dan oina aina fange nang leiramkho aidi ningthaugi dandina Sanagi thambal amagi mapambi thiba lakbani ayak thuna halakani asi haiduna Laphu Maton chatkre Laphu Matona khara chatlaga atopa leibak amagi ningthaugi masanupi khunuraima haina kaubi ama muk thengnei ibungo nahaksi aigi puroiba oijarage haiduna ningthaugi masanupi aduna khunuraimana Laphu Matonbu amuk phaki khudak adumaktada mapa ningthauna dan tauki Dan phangaba matungda Laphu Matona haijarai iku Maharaj nanai aidi aikhoigi leipakki ningthaugi dandina lakpani sanagi thambal mapambi ama thijarakpani maseta abada ningthauna ibungo adagi uriba pukri asida hauribani nangna thiriba sanagi thambal mapambi dudi haiduna mafamado takpikhi Laphu Matona thunamak laki Thambalgi mapambi thengnare Thambalgi mapambi phuklam daida mana haijaki motlaba petlaba kallaba leibaktagi haurakpa thambal nangna leikhom paktabagum ising paktabagum aigi awaba pumba koksage isorgi thaujalni asi haiduna pukri da kumtharaga thambalgi mapambi do phukre thambal mapambi do puraga mahakki leibakta halai Khunuraimagi mayumda sangki mahakpusu puduna halai
ꯉꯥꯅꯨꯔꯩꯃꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯉꯥꯅꯨꯔꯩꯃꯕꯨꯁꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯍꯜꯂꯛꯏ꯫ ꯑꯃꯨꯛ ꯂꯥꯛꯄꯅ ꯁꯕꯤꯔꯩꯃꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤ꯫ ꯃꯍꯥꯛꯄꯨꯁꯨ ꯄꯨꯗꯨꯅ ꯍꯜꯂꯛꯏ꯫ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯍꯨꯝꯁꯦ ꯂꯣꯏꯅꯗꯨꯅ ꯂꯐꯨ ꯃꯇꯣꯟꯅ ꯍꯜꯂꯛꯄꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯃꯃꯥꯗ ꯍꯥꯏꯖꯈꯤ, "ꯏꯃꯥ, ꯑꯩ ꯌꯧꯖꯔꯛꯂꯦ꯫ ꯊꯝꯕꯥꯜꯒꯤ ꯃꯄꯥꯝꯕꯤ ꯄꯨꯖꯔꯛꯂꯦ꯫ ꯅꯤꯡꯊꯧꯗ ꯀꯠꯄꯤꯔꯨꯔꯣ." ꯃꯃꯥꯗꯣ ꯋꯥꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯃꯁꯛ ꯐꯖꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ?" ꯋꯥꯁꯦ ꯇꯥꯕꯗ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯈꯤ ꯑꯃꯁꯨꯡ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯂꯕꯤ ꯂꯐꯨ ꯃꯇꯣꯟꯒꯤ ꯃꯃꯥꯅ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯃꯃꯧ ꯑꯍꯨꯝꯗꯣ ꯇꯔꯥꯝꯅ ꯀꯧꯁꯤꯟꯕꯤꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯐꯨ ꯃꯇꯣꯟꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯊꯝꯕꯥꯜꯒꯤ ꯃꯄꯥꯝꯕꯤ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯏ꯫ ꯊꯝꯕꯥꯜꯒꯤ ꯃꯄꯥꯝꯕꯤ ꯅꯤꯡꯊꯧꯗ ꯀꯠꯈꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤꯗ ꯊꯝꯕꯥꯜꯒꯤ ꯃꯄꯥꯝꯕꯤꯗꯣ ꯖꯣꯇꯣꯟ ꯇꯧꯅ ꯊꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯕ ꯊꯃꯣꯏ ꯀꯜꯂꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟꯒꯤ ꯃꯋꯥꯗꯒꯤ ꯂꯐꯨ ꯃꯇꯣꯟꯒꯤ ꯅꯨꯄꯤ ꯑꯍꯨꯝꯁꯦ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯔꯛꯇꯨꯅ ꯂꯐꯨ ꯃꯇꯣꯟꯕꯨ ꯀꯧꯈꯠꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏ, "ꯂꯐꯨ ꯃꯇꯣꯟ, ꯑꯩꯒꯤ ꯃꯥꯡꯗ ꯇꯦꯡꯄꯥꯛ ꯃꯔꯛꯁꯤꯗꯅꯦ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯠꯃ ꯍꯩꯗꯣꯛꯀꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯍꯪꯒꯥꯝ ꯃꯔꯨꯗꯣ ꯁꯪꯕꯥꯏ ꯑꯅꯤꯁꯤꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯗꯨꯅ ꯊꯅꯝꯗ꯭ꯔꯕꯗꯤ ꯑꯋꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ." ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯥꯔꯕꯗ ꯂꯐꯨ ꯃꯇꯣꯟꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯈꯨꯅꯨꯔꯩꯃꯅ ꯎꯏ꯫ "ꯏꯕꯨꯡꯉꯣ, ꯀꯣꯅꯨꯡꯗ ꯂꯦꯡꯈꯠꯂꯨꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯀꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯤꯔꯕꯒꯦ?" ꯋꯥꯁꯦ ꯇꯥꯕꯗ ꯂꯐꯨ ꯃꯇꯣꯟꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯇꯦꯡꯄꯥꯛ ꯃꯔꯛꯇ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯠꯃ ꯍꯩꯗꯣꯛꯀꯅꯤ ꯍꯥꯏ꯫ ꯍꯌꯦꯡꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯪꯕꯥꯏ ꯑꯁꯦ ꯊꯟꯅ ꯆꯤꯊꯗꯅ ꯂꯣꯏꯅ ꯈꯨꯜꯂꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏ." ꯑꯁꯤꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯈꯨꯅꯨꯔꯩꯃꯅ ꯍꯥꯏꯖꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯋꯥꯕꯤꯔꯨꯅꯨ, ꯅꯅꯥꯏꯅ ꯈꯨꯟꯖꯒꯅꯤ." ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯀꯌꯥ ꯀꯟꯕ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯛꯂꯕ ꯀꯥꯟꯗ ꯈꯨꯅꯨꯔꯩꯃꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯒ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯀꯧꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯈꯨꯅꯨ 1,000 ꯊꯥꯕꯤꯔꯛꯎ." ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎ ꯑꯁꯦ ꯅꯤꯡꯊꯧꯅ ꯇꯥꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯈꯨꯅꯨ 1,000 ꯊꯥꯔꯛꯏ꯫ ꯈꯨꯅꯨꯔꯩꯃꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯂꯥꯛꯆꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯔꯦ꯫ ꯋꯥꯁꯦ ꯇꯥꯕꯗ ꯈꯨꯅꯨꯔꯩꯃꯅ ꯍꯥꯏ, "ꯅꯈꯣꯏ ꯃꯌꯥꯝ ꯆꯠꯂꯣ, ꯀꯣꯅꯨꯡꯒꯤ ꯃꯃꯥꯡ ꯊꯥꯡꯕ ꯇꯦꯡꯄꯥꯛ ꯃꯔꯛꯁꯤꯗ ꯍꯪꯒꯥꯝ ꯃꯔꯨ ꯃꯌꯥꯝ ꯆꯥꯏꯈꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯃꯠꯇ ꯋꯥꯠꯇꯅ ꯈꯨꯜꯂꯝꯃꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯣ." ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯦ ꯈꯪꯂꯗꯨꯅ ꯈꯨꯅꯨ ꯃꯌꯥꯝꯗꯣ ꯄꯥꯏꯈ꯭ꯔꯦ꯫ ꯇꯦꯡꯄꯥꯛ ꯃꯔꯛꯇ ꯇꯥꯔꯤꯕ ꯍꯪꯒꯥꯝ ꯃꯔꯨ ꯃꯌꯥꯝꯗꯣ ꯈꯨꯅꯨꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯋꯥꯠꯇꯕ ꯃꯈꯩ ꯈꯨꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯍꯪꯒꯥꯝ ꯃꯔꯨꯗꯣ ꯀꯝꯗꯧꯔꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯊꯥꯈꯤꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅ ꯌꯦꯡꯂꯨꯔꯒ ꯄꯥꯎ ꯍꯪꯒꯠꯂꯤ, "ꯑꯩꯒ꯭ꯌꯥ, ꯍꯪꯒꯥꯝ ꯃꯔꯨꯁꯤꯗꯤ ꯉꯔꯥꯡꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯁꯪꯕꯥꯏ ꯆꯣꯟꯅ ꯂꯩꯔꯝꯃꯦꯅꯦ." ꯅꯤꯡꯊꯧ ꯇꯨꯖꯨꯡ ꯃꯥꯟꯖꯨꯡꯅꯩ, "ꯑꯥꯏ, ꯇꯧꯕ ꯉꯝꯃꯤꯅ ꯂꯐꯨ ꯃꯇꯣꯟ, ꯃꯥꯒꯤ ꯁꯛꯇꯤꯁꯤꯗꯤ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯂꯐꯨ ꯃꯇꯣꯟꯕꯨ ꯀꯧꯈꯠꯂꯤ꯫ ꯃꯍꯥꯛ ꯌꯧꯔꯛꯂꯒ ꯅꯤꯡꯊꯧꯅ ꯍꯥꯏ, "ꯂꯐꯨ ꯃꯇꯣꯟ, ꯄꯨꯈ꯭ꯔꯤꯁꯤꯗ ꯐꯧ ꯁꯪꯕꯥꯏ 2 ꯆꯥꯏꯈꯥꯏꯗꯨꯅ ꯍꯩꯊꯒꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯣꯏꯅ ꯈꯨꯜꯂꯝꯃꯨ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ." ꯂꯐꯨ ꯃꯇꯣꯟ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯏ꯫ ꯀꯅꯥꯅ ꯎꯏ? ꯉꯥꯅꯨꯔꯩꯃꯅ, "ꯏꯕꯨꯡꯉꯣ, ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯨꯔꯒ ꯅꯨꯡꯉꯥꯏꯇꯅ ꯂꯦꯡꯂꯛꯄꯕꯨ ꯀꯔꯝꯕ ꯗꯟꯗꯤ ꯇꯥꯔꯕꯒꯦ?" ꯍꯪꯖꯔꯛꯏ꯫ ꯋꯥꯁꯦ ꯇꯥꯕꯗ ꯂꯐꯨ ꯃꯇꯣꯟꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯄꯨꯈ꯭ꯔꯤꯗ ꯐꯧ ꯁꯪꯕꯥꯏ 1 ꯆꯥꯏꯈꯥꯏꯗꯨꯅ ꯍꯩꯊꯒꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯣꯏꯅ ꯈꯨꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯗꯟꯗꯤ ꯄꯤꯔꯦ." ꯃꯁꯦ ꯇꯥꯕꯗ ꯉꯥꯅꯨꯔꯩꯃꯅ ꯍꯥꯏꯖꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯃꯛꯇꯤ ꯋꯥꯕꯤꯔꯨꯔꯅꯨ, ꯅꯅꯥꯏ ꯑꯩꯅ ꯂꯣꯏꯅ ꯈꯨꯟꯖꯒꯅꯤ." ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯛꯂꯕ ꯀꯥꯟꯗ ꯉꯥꯅꯨꯔꯩꯃꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯒ ꯃꯄꯥ ꯅꯤꯡꯊꯧ ꯀꯧꯗꯨꯅ, "ꯉꯥꯅꯨ 100ꯗꯪ
ꯊꯥꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯖꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯄꯥꯎ ꯑꯗꯣ ꯇꯥꯕꯗ ꯉꯥꯅꯨ 500 ꯊꯥꯔꯛꯏ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯉꯥꯅꯨ 500ꯁꯦ ꯂꯥꯛꯏ꯫ ꯉꯥꯅꯨꯁꯤꯡꯗꯨꯅ ꯊꯨꯡꯅꯔꯒ ꯍꯥꯏ, "ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ ꯏꯃꯥ ꯏꯕꯦꯝꯃ"꯫ ꯉꯥꯅꯨꯔꯩꯃꯅ ꯍꯥꯏ, "ꯅꯈꯣꯏ ꯆꯠꯂꯣ, ꯅꯤꯡꯊꯧꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯐꯧ ꯁꯪꯕꯥꯏ ꯑꯃ ꯍꯩꯊꯔꯝꯒꯅꯤ, ꯃꯔꯨ ꯑꯃ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯣꯏ, ꯂꯣꯏꯅ ꯈꯨꯜꯂꯝꯃꯨ, ꯑꯗꯨꯒ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯣ"꯫ ꯉꯥꯅꯨ 500ꯅ ꯅꯤꯡꯊꯧꯒꯤ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯧꯗꯣ ꯈꯨꯟꯒꯠꯂꯒ ꯊꯅꯝꯃꯤ, ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯤꯡꯊꯧꯅ "ꯀꯔꯝ ꯇꯧꯔꯦ" ꯍꯪꯂꯛꯏ꯫ "ꯃꯍꯥꯔꯥꯖ ꯏꯕꯨꯡꯉꯣ, ꯐꯧꯗꯤ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ" ꯍꯥꯏꯅ ꯃꯅꯥꯏꯅ ꯈꯨꯝꯈꯤ꯫ ꯅꯤꯡꯊꯧꯅ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯇꯧꯏ꯫ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯐꯨ ꯃꯇꯣꯟꯕꯨ ꯀꯧꯈꯠꯂꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤ, "ꯂꯐꯨ ꯃꯇꯣꯟ, ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯨꯃꯥꯡ ꯃꯌꯥ ꯑꯁꯤꯗ ꯃꯩꯒꯤ ꯀꯨꯟꯗ ꯑꯃ ꯇꯧꯔꯤꯕꯁꯤꯒꯤ ꯃꯩꯅꯨꯡꯁꯤꯗ ꯅꯪ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯣꯡꯊꯒꯗꯕꯅꯤ"꯫ ꯌꯥꯊꯪꯁꯦ ꯐꯪꯂꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯂꯐꯨ ꯃꯇꯣꯟ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯗꯣ ꯀꯅꯥꯅ ꯎꯏ? ꯁꯕꯤꯔꯩꯃꯅ ꯎꯏ꯫ "ꯏꯕꯨꯡꯉꯣ, ꯀꯣꯅꯨꯡꯗ ꯀꯥꯔꯨꯔꯒ ꯀꯔꯝꯕ ꯑꯋꯥꯕ ꯐꯪꯂꯕꯒꯦ" ꯍꯪꯖꯔꯛꯏ꯫ "ꯏꯕꯦꯝꯃ, ꯅꯤꯡꯊꯧꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯃꯩꯒꯤ ꯀꯨꯟꯗ ꯑꯃ ꯇꯧꯔꯦ, ꯁꯤꯡ ꯑꯀꯪꯕ ꯘꯤ ꯊꯥꯎ ꯍꯥꯞꯂꯦ, ꯑꯗꯨꯒ ꯑꯩꯕꯨ ꯍꯌꯦꯡ ꯆꯣꯡꯊꯧ ꯍꯥꯏꯔꯤ"꯫ ꯋꯥꯁꯦ ꯇꯥꯕꯗ ꯁꯕꯤꯔꯩꯃꯅ ꯍꯥꯏꯖꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯃꯛꯇꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯒꯅꯨ, ꯃꯗꯨꯗꯤ ꯅꯅꯥꯏꯅ ꯄꯥꯡꯊꯣꯛꯆꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯛꯂꯕ ꯀꯥꯟꯗ ꯁꯕꯤꯔꯩꯃꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯥꯡ ꯑꯣꯟꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯀꯧꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯏꯄꯥ ꯅꯤꯡꯊꯧ, ꯁꯕꯤ 200ꯗꯪ ꯊꯥꯕꯤꯔꯛꯎ"꯫ ꯃꯆꯥꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯁꯕꯤ 200 ꯊꯥꯔꯛꯏ꯫ ꯁꯕꯤ ꯃꯌꯥꯝ ꯌꯧꯔꯛꯂꯒ ꯍꯪꯂꯛꯏ, "ꯏꯇꯥ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ, ꯃꯔꯝ ꯍꯥꯏꯕꯤꯔꯁꯤ"꯫ ꯃꯁꯦ ꯇꯥꯕꯗ ꯁꯕꯤꯔꯩꯃꯅ ꯁꯕꯤ 200ꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯒ ꯍꯥꯏꯔꯛꯏ, "ꯐꯨꯡꯒꯥ ꯃꯌꯥꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯤꯄꯥ ꯑꯃꯅ ꯂꯦꯞꯇꯨꯅ ꯆꯠꯄ ꯌꯥꯅꯅꯕ ꯃꯈꯨꯜ ꯑꯃ ꯑꯗꯨꯝ ꯍꯨꯠꯈ꯭ꯔꯣ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯃꯩꯒꯤ ꯀꯨꯟꯗ ꯇꯧꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯈꯥ ꯊꯥꯡꯕ ꯅꯥꯀꯟꯗ ꯐꯥꯎꯗꯣꯛꯍꯜꯂꯨ"꯫ ꯃꯁꯦ ꯍꯥꯏꯗꯨꯅ ꯁꯕꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯍꯨꯜꯂꯛꯄꯅ ꯅꯤꯡꯊꯧꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯇꯧꯔꯤꯕ ꯃꯩꯒꯤ ꯀꯨꯟꯗꯗꯒꯤ ꯃꯈꯥ ꯊꯥꯡꯕ ꯅꯥꯀꯟꯗ ꯐꯥꯎꯈ꯭ꯔꯦ꯫ ꯁꯤꯡ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯕꯤ ꯃꯌꯥꯝꯁꯦ ꯐꯥꯎꯒꯠꯂꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯆꯥꯕ ꯊꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯂꯐꯨ ꯃꯇꯣꯟ ꯀꯣꯅꯨꯡꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯕꯤꯔꯩꯃꯅ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯀꯨꯟꯗꯕꯨ 7ꯔꯛ ꯀꯣꯏꯔꯒ ꯃꯈꯥ ꯊꯥꯡꯕ ꯅꯥꯀꯜꯗ ꯆꯣꯡꯊꯕꯤꯌꯨ, ꯑꯗꯨꯒ ꯅꯤꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯑꯗꯨꯝ ꯐꯥꯎꯒꯠꯄꯤꯔꯛꯄ ꯌꯥꯒꯅꯤ"꯫ ꯂꯐꯨ ꯃꯇꯣꯟ ꯃꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯚꯛꯇꯤ ꯇꯧꯖꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯈꯤ, "ꯏꯕꯨꯡꯉꯣ, ꯁꯥꯎꯔꯨꯅꯨ, ꯂꯥꯜꯂꯨꯅꯨ, ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥ ꯂꯥꯛꯀꯅꯤ"꯫ ꯃꯃꯥꯅ ꯃꯪꯒꯣꯜ ꯄꯤꯕꯤꯈꯤ꯫ ꯑꯁꯤꯗꯒꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯐꯨ ꯃꯇꯣꯟ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯂꯐꯨ ꯃꯇꯣꯟ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ, ꯃꯩꯅꯨꯡꯗ ꯆꯣꯡꯊꯔꯣ"꯫ ꯋꯥꯁꯦ ꯇꯥꯔꯕꯗ ꯂꯐꯨ ꯃꯇꯣꯟꯅ ꯃꯈꯨꯠ ꯂꯣꯟꯅꯩ꯫ ꯖꯦꯠ ꯑꯣꯏꯅꯅ 7ꯂꯛ ꯀꯣꯏꯔꯦ ꯃꯩꯒꯤ ꯀꯨꯟꯗꯗꯣ ꯏꯁꯣꯔꯒꯤ ꯅꯥꯝꯕꯨ ꯁꯣꯜꯂꯒ ꯃꯈꯥ ꯊꯥꯡꯕ ꯅꯥꯀꯜꯗ ꯑꯋꯥꯡ ꯑꯣꯟꯅ ꯂꯦꯞꯂꯒ ꯃꯩ ꯀꯧꯕ ꯂꯥꯏꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏ, "ꯃꯩ ꯀꯧꯕ ꯂꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯊꯧꯖꯥꯜꯅꯤ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯈꯥ ꯊꯥꯡꯕ ꯅꯥꯀꯟꯗ ꯍꯨꯠꯂꯤꯕ ꯑꯗꯨꯗ ꯇꯥꯈ꯭ꯔꯦ꯫ ꯂꯐꯨ ꯃꯇꯣꯟ ꯂꯦꯞꯄꯤ ꯃꯩꯅꯨꯡꯗ ꯃꯩ ꯀꯧꯕ ꯂꯥꯏꯕꯨ ꯈꯨꯔꯨꯝꯖꯔꯛꯏ, "ꯏꯕꯨꯡꯉꯣ, ꯙꯔꯃ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ, ꯃꯩ ꯀꯧꯕ ꯏꯁꯣꯔ ꯅꯪꯅ"꯫ ꯃꯁꯦ ꯍꯥꯏꯔꯒ ꯃꯃꯥꯏ ꯃꯈꯥ ꯑꯣꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯦ꯫ ꯃꯥꯅ ꯍꯨꯠꯂꯤꯕ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯐꯨꯡꯒꯥ ꯃꯌꯥꯗ ꯐꯥꯎꯒꯠꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯦ꯫ ꯁꯕꯤꯔꯩꯃꯅ ꯁꯛꯇꯤꯒꯤ ꯃꯟꯇ꯭ꯔꯅ ꯁꯕꯤꯒꯤ ꯃꯈꯨꯟꯗꯣ ꯂꯣꯏꯅ ꯃꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯤ 3ꯅ ꯇꯧꯐꯝ ꯊꯣꯛꯄ ꯁꯦꯕꯥ ꯇꯧꯔꯦ꯫ ꯂꯐꯨ ꯃꯇꯣꯟꯅ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯃꯅꯥꯏ ꯃꯌꯥꯝꯗ ꯌꯥꯊꯪ ꯄꯤꯈꯤ, "ꯂꯐꯨ ꯃꯇꯣꯟ ꯁꯤꯔꯕꯅꯤ, ꯃꯩꯒꯤ ꯀꯨꯟꯗꯗꯣ ꯃꯦꯟꯁꯤꯜꯂꯣ"꯫ ꯃꯦꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡꯗ ꯑꯃꯨꯛ ꯌꯥꯊꯪ ꯄꯤꯔꯛꯏ, "ꯆꯠꯂꯣ, ꯂꯐꯨ ꯃꯇꯣꯟꯒꯤ ꯅꯨꯄꯤ 3ꯗꯣ ꯀꯣꯅꯨꯡꯗ ꯄꯨꯈꯠꯂꯛꯎ, ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯌꯨ"꯫ ꯑꯁꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ 3 ꯈꯨꯗꯛ ꯑꯗꯨꯗ ꯌꯧꯔꯛꯏ꯫
लफू मतोनगी मयुम यौबदा थोंग पोरो लोलमले मनाई अहुमगी मरक्तगी अमना हायरई हाय नुपी अहुम थोंग हांगु नखोयगी नपुरोयबदी लैत्रबनी नखोय अहुम निंगथौना महारानी हापीगनी कौरुसो हायदुना लाकपनी वांगांग से ताबदा लफू मतोन इमुंगदगी ईश्वर निंगदुना हुगलई करीमता मोंग हादना हायरई निंगथौगी मनाई धर्मगी ममांगदा अधर्म संगबा हायबसे खरा वाना थोकपनी धर्मना लेंगदबा उपानी सलो कोनुंगदा निंगथौदा वहाईसे हायदुना हंगलुसो निपा अहुम से लफू मतोन उबदा कीबना लोइख्रे पलमदना सोर थबेत थबेत होलदुना सेनख्रे ngसाइगी लफू मतोना हायरकपा वहाई अदो कायदना निंगथौदा तमलुरे निंगथौना खनखी लांदबा मीगी मफमदा निंगथौनी हायदुना अइना कायरुबदगी असिगुंबा आधर्मसे इकाइबसे अइना फंगिबनी अयसे कयादा फटखिद्रबा निंगथौनो असुमना खंदुना निंगथौना लफू मतोनबु यामना इकाई खुमनना सानबा मरुप अमगी पांदमगुमना मरुप सानखी अनीसुब निंगथौगुमना लफू मतोन ईश्वरगी कृपादगी येक्नबा लैतना मागी नुपी सती अहुमगी गुन्ना लैखा ताबा लैतना गुरुगी सेवा ओइदुना मतम सांगना नुंगाइना पानखी।